Loyalam E-PAO tabiriba khudimakpu Drum Susmitana ayukki pau pizari. Manipurda Thokliba lal asigi Matangda Naga Meitei amadi Kuki Furuki MLA amadi Minister sing Ngarang New Delhida Wari Sanakhre. Mamang chahigi May 3 Manipurda Thokliba irang asigi warushin ama puraknaba ahanba oina Ngarang Ministry of Home Affairs na sinduna Naga Meitei amadi Kuki Furuki MLA amadi Minister sing Ngarang numit yungba matungda pung ama makhai tabadagi Delhi gi Khan Market ki 20 Subramaniam Bharati Mark ta leiba Ministerial Hall da pung ani chupna wari sanaba hokre. Mifam asida kari karamba wafam khanaki amadi karamba wafam da irang asigi waroshin ama purakpa ngamgani haiba asi Manipur gi mipum khudimangna yamna khorangna ngainaba amadi chamamnaba ama oiri. Mifam asigi mangoinana Delhi dagi fangba thajaba yaba pau amagi matung ina ngarangi mifam asida Meitei gi maikaidagi wari sananaba MLA kunna saruk yaki. Maduda Kuki MLA Taruk BJP gi National Spokesperson MP Samabit Patrasu yauki. Nagagi oinasu NPF ki luchingba Minister Awangbo Nyumai Party asigi Maugi MLA A Dingo amadi Ukhrul gi MLA Ram Muivana mifam asida saruk yari. Adum oinamak Manipur manungda tonganba lengak ama tanduna Kuki len semnaba hotnariba Kuki gi maikaidagi Minister led pau haukip yauna MLA mangana saruk yagadawriba asida Miyoi ahum khaktamak saruk yaki. Kuki gi maikaidagi mifam asida BJP dagi bot karakhiba Horticulture Minister led pau hapkip Tipaimuk Asigi MLA Ngursanglur Sanate Henglep ki BJP MLA led mazang haukip Saikot ki BJP MLA Paulina haukip amadi Independent Media oina Mikhal Mai paklakhiba Saitu Asigi MLA haukhalet haukip kipgen na saruk yanaba khanghalaki. Wari sanaba asigi matangda mari lenana NE Life ka Kuki MLA amaga unaduna wari sanabada Kuki singna taliba separate administration asi fangdriba phawba tangani haina phongdoki hari. Kuki MLA singna Meitei MLA singa Manipur gi irang asigi matangda khanane naba yaroi haina KNO amadi UPF na phongdorakli. Manipurda Thokliba chahi amaga tha tara taret henjilaklaba kanglup anigi sathiriba irang asigi waroshin ama puraknabagi matangda Ministry of Home Affairs na invite tawudagi Ngarang Delhida pangthokliba mifam asida Kuki MLA sing yaugani. Masida Meitei singa Manipurda Thokliba irang asigi matangda khanane naba yauroi haina KNO amadi UPF na akanba warning thamlakli. Ngarang UPF amadi KNO anina punna thadorakpa cherol amagi matung inadi Kuki zo MLA singna mifam asi Central Lengakna silakpagi yabani. Central Lengakna Manipur gi santi puraknabagi wari sanaba wajarabasu Kuki zo furupkidi legislature laiba union territory ama leiraba matamda santi hanjilakle haina lawgani. Kuki zo MLA singgidi hariba firep asidagi shuong hongloi haina phongdorakli. Kuki zo MLA singna Delhi gi mifam asida saruk yabada saugatli. Adubu Kuki zo gi civil society organization singi ayaba ama yaudana Kuki MLA sing asi Meitei MLA singi kaidongnungda Manipur gi irang asigi matangda khananeba yaroi. Loinana Kuki MLA singna mifam hek loibaga miyam khangnaba press conference ama pangthokadabani haina cherol asida mayek sena palatli. Meitei bu scheduled tribe lista chalhanaba kana yengsali haina Jual Oramna phongdorakli. Scheduled tribe lista chalhanaba wafam yengsali haina Ministry of Tribal Affairs ki Jual Oramna pakhum pirakre. Meitei bu scheduled tribe lista chalhalu haina Union Ministry of State for Social Justice and Empowerment Ramdas V Atwale na ikiba chithi ki pakhumda Minister Jual Oramna pakhum asi pikibani hari. Chahi kayagi mamangdagi Manipur gi maikai kayadagi Meitei bu scheduled tribe lista chalhalu haiduna lauduna lakhiba adugi matangda Republican Party of India Athwale National Secretary Maheswar Thauraujamna punna lamai chamagi mathakta oigadaba memorandum ama party asigi nation president oiriba Minister of State Ramdas Athwale da pisin kibagi makha chatharakpa oina Minister Ramdas na minister da amuk cherol adumaka loinana chithi thakibani. Chithi adugi paukum oina Union Minister Jual Oramna Manipurda khundariba Meitei community bu ST lista chalhanaba wafam yengsili haina phongdokhibani. Kuki singna Anglo Kuki War anniversary thorom pangthoknaba sem sakre.
Anglo Kuki War Anniversary Thoram Pangthoknaba More Youth Club MYC gi makhada leiba unit sing amadi Kuki Student Organization KSO More Block na sinduna More Police Station banakta leiba Kuki singi Freedom Fighter ni haiba mitam amadi masigi akoibada leiba mafam sing sit sengbaga loinana sem saba hokre Hiram Asigi Matangda Meitei kayadagi yaningdaba fongdoktuna Kuki singna asigumba aranba history kya sagatuna tawrakliba thawong asibu yaningdaba utpaga loinana paliba lengak asina akanba miyeng changhaningbagi apamba fongdorakle Paugi marak thatna loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Dengue Laichat Control Tonaba State Task Force Semle State asida kangdagi sandokpa dengue laichat case masing hengalakpa amadi dengue na maram oiduna laikhidaba yawrakpada state lengakna hena akanba thabak laukhat khibaga loinana laichat asibu control tongnaba thabak laukhatpada hena khumang yangsinaba state task force semduna thabak laukhatpa hokre Secretary Health Chairman amasung Health Director na Co-Chairman oiba Task Force asida Health and Family Welfare National Vector-Borne Diseases Control Program Medical College Indian Medical Association amasung atay mari leinaba stakeholders singi miyoi sing member oina yauri Imphal West dengue case 838 sukre Manipurda kanna sandorakliba dengue lainagi case ngasi fawada Imphal West District na 838 positive oidana khwaidagi dengue positive oiba district oire Imphal East na punna case chaniga maudramanga Bishnupur District ta Nifumari Thobal District ta Nifuhumdoi Chandel District ta Kunmari Kamjongda ama Kangpopi District ta manga None amadi Senapati District ta ahum Tamenglong District ta ani amadi Ukhrul District ta ahum punna positive oiba masing state asigi oina lising amaga chamri kunmari yaukre District sing asigi manungda Imphal West ta miyoi E-PAO tabiriba loinana Bishnupur District ta ama punna miyoi lekidre case kamari lainana Manipur lengak ki maikedigi laina asina nabagi chang hantahannaba tongan ba thabak thoram kaya Health Department Manipur gi maikedigi paikhatpaga loinana Manipur miyamna su laina asidagi ngakthoknaba cheksin thorang sing lokhipiyu haina Health Services Manipur gi Directorate na thokpa cherol amana hari Mera hokchongbagi thoramda yalho furup natabasing saru yararoi haina manito na phongdorakli Lakleba tang tara tareta pangthokadoriba mera hokchongmigi thoramda lamdam asigi yalho furup natabasing amata saruk yararoi haina mera hokchong thoksil lupki convener mutum manito na phongdokhrei Wafam asi lakleba tang tara tareta pangthokadoriba mera hokchongmigi thoramga mari leinana Palace Compound laiba Directorate of Art and Culture gi office ta pangthokpa paugi mifam amada mahakna phongdokhibani Mera hokchongba thoksil lupki thopuba kaya yauna pangthokiba paugi mifam aduda manito na hai lakliba tang tara tareta Manipur lengak asina Sanakhre anina sillaga pangthokadoriba hokchongbagi thoram sing ayamana loire mahirolagi lamdam asigi yalhomi singna saruk yaraga pangthoktuna lakliba thoram asi kumsi chehigi oina tongan ba yelho furup kulmathoi kunithoi romna saruk yagani hayeng fawagi manungda Yelho Furup Karasu Pau Faurakani. Thoram Asida Punda Yelho Furup Konipan Rom Saru Yaraba Yai. Furup Singi Chief Chama Amasung Cultural Group Jamaga Kunna Thoram Asida Saru Yagani. Masida Ching Amasung Tampaki Culture Program Nipan Kudol Tamgani. Chingi tongan ba mafam dagi lakpa Chief Amadi Cultural Group Sing Hayeng Pung Marida Report Tauragani. Admaduna Iroilena Numidang Wairam Pung Manga Makai Taba Matamda Ningtho Sana Jawbuna Makhoising Adu Sanakhre Taramna Okani Haiki Manipuri Sairengi Numit Pangthoklagani Manipuri Sairengi Numit Mapung Oiba Thoram Tha Asigi Chechat Tara Taret Meragi Thanil Purnima Numitta Fiction and Poetry Club na Sinduna Ayupung Taramathoi Makhaida Kaisampata Leba IDPR gi Auditorium Hall da Pangthoklagani Hari Fiction and Poetry Club na Thadorakpa Cherol Amana Hai Thoram Asida Manipuri Language Advisor Board Sahitya Academy gi Convener Professor Rajan Toinjam na Chief Guest C. Wevas Manipur gi Hanagi President Yengkhom Indirana Guest of Honor Amadi Club Asigi President Dr. Haisnam Budi Chandrana President Oigani Lonana Laioi Kraba Lolgi Aseba Singi Mafamda Haikatlaka Tamba Manipuri Logi Saknairaba Ahiba Ahumda Ikai Khumnaba Utpa Fiction and Poetry Club ki Research General Mapau Phongba Amadi Session Ahum Thokna Saireng Saidanabagi Thoram Singh Pangthokani Hari Manipuri Sairengbu Chaukhot Hanaba Pandamda Pangthokadoriba Thoram Asida Lamdam Asigi Aiba Aibi Singh Manipuri Khorilolbu
Manipuri Sairengbu nungsibiba miyamna saruk yabiyu hainasu paujelakli. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maru oiba pau amuka hana pizari. Manipurda Thokliba lal asigi Matangda Naga Meitei amadi Kuki Furuki MLA amadi Minister sing Ngarang Delhida Wari Sanakhre. Kuki singna Anglo Kuki War Anniversary Thoram Pangthoknaba sem Sanakhre. Meitei bu scheduled tribe listed chalhanaba kanai yengsali haina jual oramna fongdorakli. Matang asida ayuki pau piba loizare tabiriba khudimagpu amuka hana khuramjari.